Conrad Sangma amasung NPP gi MLA Marina Amit Shah amadi JP na da Unakre BJP na luching balangakta NPP na makata na sagot lagani Himanta Biswa Sharma NPP gi MLA Mari ngasi halak lagani Delhi da ngasi BJP gi National President JP na da Unakraba NPP gi MLA Mari hayang Imphal da halak lagani haide MLA Mari asina Imphal da thorak laba matung quarantine da lehengadra natraga leheloidra haina maikai kaya dagi hangnarakli Topa pau amana SPF ki kem dagi MLA ama Toukhre HBS ki mapu phaba leite Congress NPP AITC amadi independent na punsil laga semba Secular Progressive Front SPF ki kem dagi ngasi numit yung ba matungda Congress MLA Abdul Nasir Toukhre hairi Press na phangba pau gi matung ina ngasi numit yung ba matungda kem atuda leiriba MLA singna chak charingai gi tanjada ikhang khanghaudana MLA Abdul Nasir kem adudagi thoki MLA asi hojik mayumda leiri hairi amaromda SPF ki kem asi hangdokpagi sililangi haibagi damak HBS Construction Private Limited ki mapu Vikram police na phaba leite haina thajaba yaba mafamdagi phangba pauna hairi CBI na ex-CM O.Ibobi Pung Chupna wa Hangkhre Ngasina MDS ex-chairman O Nabakishore samon Toukhre Haukiva chahi 2009 gi June thadagi 2017 gi July faubada MDS ki lupa crore chawa ga tara nipan gi manungda lupa crore chahum ga kunthra nithoi lana sizinaki haibagi maralda ngasi CBI gi joint director NM Singhana lead tawba team amana ex-CM O.Ibobi Bapupura da leiba mahaki quarter da Pung Chupna wa Hangkhre loinana mari lenaba document kaya amasu seize Toukhre Hayeng makata boina MDS ki chairman oiramba retire IAS O Nabakishore wa hangnawak CBI gi office ta samon Toukhre Press na phangba pau gi source amagi matung inadi case asiga mari lenana ngarang Delhi dagi Imphal da lakiba Central CBI gi joint director NM Singhana luchingba mioi mangana sabat team amana ngasi ayuk pung 12 rom tabadagi nungtil pung ani taramdai fauba ex-CM O.Ibobi wa hangkhiba duda CBI Imphal branch ki makok thongba official singsu yaukhi makata na case asiga mari lenana wa hangnawak CBI Imphal branch ta MDS ki chairman oiramba former chief secretary O Nabakishore samon Toukhre ex-CM O.Ibobi amasung retire IAS O Nabakishore asina MDS ki chairman gi phampuringai matamda yamlaba lupa crore kaya lana sizinaki haibagi mari lainana makhoi ani gi mathakta CBI na case lokotuna thizinbagi thabak asi satharakkhibani CBI gi action asi ruling BJP gi MLA ahum sarkar asidagi withdraw tawduna Congress kemta leiraba matung resign tawkhiba aduga sarkar paiminaramba NPF ki MLA mari resign tawkhraba matungda lakhibani ex-CM O.Ibobi da ngasi wahung paung sathakiba aduga mari lainana Imphal da lakhiba CBI gi officer sing aduda paumi singna hangkhiba amada ngasi wahung paung sathakiba asi case asigi investigation gi saruk amani case asiga mari lenana mioi kharasu hana examine tawba laikhre CBI na case asi mamang chahi gi November kunda state sarkar na haijabagi matung ina paikhalakkhibani ex-CM O.Ibobi na 2009 gi June thadagi 2017 gi July tha fawbada MDS ki chairman oiringai matamda tongan bo official singa lautunaraga development work ki thadakhiba lupa crore chawa ga tara nipan gi manungda lupa crore chahum ga kunthra nithoi lana siznaki haina charge tawri CBI na investigation sathariba sida MDS ki chairman oiramba retire IAS DS Punia PC Lamkunga O Nabakishore amasung MDS ki project director oiramba Wining Them aduga administrative officer oiramba S Ranjit su yaure